ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯝꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯤꯡꯉꯥꯈꯝꯗꯒꯤ ꯆꯤꯡꯈꯩ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯂꯝꯂꯩꯃ꯫ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯇꯥꯝꯂꯕ ꯆꯤꯡꯅꯨꯡ ꯑꯣꯏꯅ ꯇꯧꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯣꯛꯆꯥꯎ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯕꯣꯆꯧ ꯈꯨꯜ ꯑꯁꯤꯒꯤ ꯄꯥꯈꯪ ꯑꯃꯈꯛꯅꯤ꯫ ꯆꯍꯤ 19-22 ꯁꯨꯔꯦ꯫ ꯏꯕꯣꯆꯧ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯊꯣꯔꯛꯂꯤ꯫ ꯑꯩꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯕꯨ ꯃꯤꯁꯨ ꯀꯅꯥꯝꯇ ꯆꯠꯄ ꯎꯗꯦ, ꯌꯥꯝꯅ ꯉꯟꯃꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ? ꯑꯣ, ꯄꯨꯡ 3 ꯇꯥꯔꯁꯦ꯫ ꯑꯣꯏꯗꯦꯍꯦ, ꯀꯩꯗꯧꯖꯔꯨꯅꯦꯒꯦ, ꯆꯠꯊꯣꯛꯁꯤꯉꯥꯏꯗꯅ ꯏꯊꯟ ꯆꯠꯄꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯑꯁꯨꯝꯅ ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯁꯨꯝ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯣꯔꯣꯛ ꯃꯇꯥꯏ ꯑꯣꯏꯔꯞ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯊꯪꯅꯕ ꯈꯨꯜ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯐꯅꯁꯨ ꯁꯥꯡꯂꯦ ꯑꯩꯅ ꯆꯦꯜꯂꯛꯂꯤꯁꯦ, ꯅꯣꯡꯁꯤꯁꯨ ꯉꯥꯜꯂꯛꯂꯦꯗꯅ, ꯑꯗꯨꯗꯤ ꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯏꯕꯣꯆꯧꯒꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯍꯤꯡꯈꯣꯜꯗ ꯍꯧꯔꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯆꯣ ꯅꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ, ꯑꯗꯨꯒꯅꯦ ꯌꯦꯡꯉꯣꯏ, ꯃꯣꯔꯣꯛ ꯊꯥꯔꯝꯕꯒꯤ ꯇꯧꯈꯥꯏꯗ꯭ꯔꯤꯕ ꯐꯩꯗꯣꯝ ꯃꯇꯦꯛ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯇꯧꯈꯥꯏꯔꯨ꯫ ꯏꯕꯣꯆꯧꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯣꯝꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯌꯣꯄꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯃꯨꯊꯣꯏꯗꯨ ꯏꯕꯣꯆꯧꯕꯕꯨ ꯀꯧꯔꯛꯈꯤ꯫ ꯏꯕꯣꯆꯧ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯅꯦ ꯑꯃꯨꯊꯣꯏꯅꯦ꯫ ꯃꯁꯤꯗ ꯏꯕꯣꯆꯧꯅ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯉꯟꯅ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ? ꯆꯪꯉꯛꯑꯣ, ꯂꯥꯛꯑꯣ꯫ ꯃꯁꯤꯗ ꯑꯃꯨꯊꯣꯏꯅ ꯕꯦꯔꯥ ꯈꯔ ꯂꯩꯔꯦꯅꯦ, ꯑꯝꯇ ꯂꯥꯛꯑꯣ꯫ ꯒꯥꯔꯤꯗꯨ ꯇꯨꯔꯦꯜꯗ ꯊꯧꯗꯔꯒ ꯂꯩꯍꯧꯔꯦ, ꯃꯥꯟꯗꯣ ꯑꯝꯇ ꯍꯥꯞꯃꯤꯟꯅꯔꯨꯁꯦ, ꯂꯥꯛꯑꯣ꯫ ꯉꯥꯏꯈꯣꯗ, ꯀꯩꯅꯣꯅꯦ, ꯑꯩꯗꯤ ꯁꯤꯗ ꯊꯕꯛ ꯇꯧꯔꯤꯁꯤꯗꯤ, ꯀꯝꯗꯧꯕ? ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯇꯧꯔ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯂꯥꯛꯑꯣꯕꯁꯦ, ꯂꯨꯄꯥ 200ꯅꯤ ꯐꯪꯗꯣꯏꯁꯦ ꯏꯕꯨꯡꯉꯣ꯫ ꯑꯃꯨꯊꯣꯏꯅ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯨꯗ ꯇꯜꯂꯤ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯗꯣ ꯑꯩ ꯈꯨꯠꯇꯤ ꯑꯃꯇꯪꯗꯤ ꯂꯧꯊꯣꯔꯛꯈꯤꯒꯦ, ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣꯀꯣ꯫ ꯍꯣꯏ, ꯑꯗꯣ ꯈꯤꯇꯪ ꯊꯨꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯥꯟ ꯍꯥꯞꯄꯗꯨ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯟ ꯍꯥꯞꯄ ꯂꯣꯏꯔꯦ꯫ ꯃꯁꯤꯗ ꯑꯃꯨꯊꯣꯏꯅ ꯑꯗꯣ ꯄꯩꯁꯥꯗꯤ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯃꯥꯟꯁꯤ ꯊꯥꯔꯨꯔꯒ ꯄꯤꯗꯣꯏꯅꯤꯀꯣ, ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯈꯔ ꯉꯟꯅ ꯆꯠꯁꯤ, ꯉꯟꯇꯥ ꯍꯧꯒꯠꯂꯝꯃꯨ ꯀꯣ꯫ ꯃꯁꯤꯗ ꯏꯕꯣꯆꯧꯅ ꯑꯗꯣ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ? ꯑꯃꯨꯊꯣꯏꯅ ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯗ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯊꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯏꯕꯣꯆꯧꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯟ ꯍꯥꯞꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯏꯕꯣꯆꯧ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ? ꯍꯤꯡꯈꯣꯜꯁꯤ ꯇꯧꯕꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯦ꯫ ꯏꯕꯣꯆꯧꯅ ꯏꯃꯥ, ꯑꯩ ꯏꯃꯥꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦꯅꯦ, ꯏꯇꯥꯎ ꯑꯃꯨꯊꯣꯏꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯥꯟ ꯍꯥꯞꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯆꯠꯂꯨꯕꯅꯦ, ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯊꯥꯕ ꯆꯠꯇꯣꯏꯅꯦ꯫ ꯃꯦꯝꯆꯥꯅ ꯅꯨꯡꯂꯣ ꯂꯩꯉꯣꯏꯔꯣ ꯏꯕꯨꯡꯉꯣ? ꯂꯩꯉꯣꯏꯅꯦ ꯏꯃꯥ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄ ꯂꯣꯏꯔꯕ꯭ꯔꯣ? ꯃꯁꯤꯗ ꯃꯦꯝꯆꯥꯅ ꯍꯣꯏ, ꯂꯣꯏꯔꯦ, ꯆꯥꯊꯣꯛꯂꯨꯔꯣ꯫ ꯑꯁꯣꯝꯅ ꯏꯕꯣꯆꯧ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯑꯩꯒꯤ ꯐꯨꯔꯤꯠꯁꯤ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯝꯃꯨ, ꯉꯁꯥꯏ ꯂꯩꯉꯣꯏ ꯍꯥꯞꯄꯗ ꯃꯣꯠꯈ꯭ꯔꯦꯅꯦ꯫ ꯊꯣꯏꯕꯤꯅ ꯃꯣꯠꯈ꯭ꯔꯄꯣꯠꯅꯤ, ꯄꯤꯔꯣꯁꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯁꯨ ꯋꯥꯔꯨꯕꯒ ꯀꯔꯤꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯕꯣꯆꯧꯗꯨ ꯍꯧꯒꯠꯂꯛꯂꯒ ꯉꯁꯥꯏ ꯂꯣꯏꯁꯤꯜꯂꯝꯗꯕ ꯍꯤꯡꯈꯣꯜ ꯃꯇꯦꯛ ꯑꯗꯨ ꯑꯃꯨꯛ ꯇꯧꯈꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯒ ꯏꯕꯣꯆꯧꯕꯅ ꯈꯜꯂꯤ, ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯠꯀꯗꯕꯅꯤꯅ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯦꯛꯇ ꯇꯨꯝꯂꯒꯦ꯫
asupna khanduna kangkhal adu thaduna nganta adum tumkhre masidagi nihak leiraga mikap tholakpada ahingi pung ani targa leirami masida ibo chauna pung sidi ani taram ledana itaw amuthoiga aiga na haina kibadu pung ani makhai haina bani ko adudi hakchang chinduk duba yare asumna khanduna manangdom da thorak lei makoi ge maning adusu toilet ta thaliba blab aduna adumak ngali asumna ibo chautu mamai tana daba ising soke haiduna pukri rom da lakhi matam asida kana gumba ama pukri adugi mathak wairap na tawba mafam amada phi subagi makhol tarakhi kana no ni asunga na phi suri basibo idum za orajala asumna khallaga ibo chauna idum sa haina kaurami adubu kanasu khumlakhide aduga taramba phi subagi khonjal adusu ta khidrei masid ibo chauna karino ni hojik taramba makoldu amuk ta khidrene kana orajano asumna maisu amata yawda makhol ta khriba adomda laklami adubu kanasu leiramde masida ibo chaudu ingak ngakna hojik natrane ta khiba makhol dubo asumna khanjana na leiringai kanagumba amana makutta singjang paiduna uyanbagi khonjal tarakhi masida su ibo chauna kanano ne hojikpu uyaliba sibo masi khallaga mahakna hai kanano aduda migi uyaliba do nang leiramu khangani yera mi usittaba asumna makhoigi maningda hauriba kobila adugi makhongda changsilli adubu marudasu kanasu leiramde tawrakliba asida ibo chaudu makok ngawre amamba maraktuda tuminna leptuna leikhi asumna mahakna leiringai gari ki horol khongbagi makhol tarakhi matam asida ibo chau gyan khanglak lai amuthoi amalene asumna khallaga imungda prap changchil laktuna furit athaba ama puduna thorakli aduga mahakna ima thoibi ai chalukhige ko thongse amukta lonselo ai thoge asumna ibo chongna kaurakpadu machinupi thoibisu taraduna tanna thulaktuna thongdo jejet lonsinduna amuk tumba changkhre masigi matung ibo chausu gari chatluba du halaktuna yumda changi aduga machinupi thoibibu kaurami thoibi akhoi ki chak loikrabo chakla bana yadre he masida thoibina hoi loire da chau chathu uro ngaiko ai iruhan lujerukhige aduga sarage asumna pukri rom da laklei mahakna pukri yorakpada mana ngasai takhiba thingnakhiba bayamadu ningchinglai masida mahakna khalli karino ngasai aina takhriba mayamadubo imada amukta hangdaba yadre asumna khanna mahak irujaba loraga mahak yumda karaklei aduga sak chathoklei asumna saba thappa punamak loraba matung mangolda taring saktuna leiribi mama memsa ke manakta sangai aduga ibo chauna mamada ima ai wamta hangene sengadi khumbiyuko ibo chaugi wafam aduda memsana ibo chauta yengi aduga memsana kaidawri bungo kari haige haibano asumne hangakpada ibo chauna ngasai mangonda thokiba takiba sing adugi wari pumba mama memsa gi mafamda loinamak tamki madu tarubada memsa du langchak chaklambado sap lepi aduga kari mahak amuk saphonglaklaba adudi hojik kari tawgani asumna haina murum soli ibo chauna ima kedorage nachinda murum solidubo haina hangi masida memsana kaisu tawdeda chalo potha jaruro nangi kada memsana hariba wafamdu ibo chaubana yaningkhide maramasina ibo chauna ima nasada asingbodo mukta habiyo natrabadi nasagi wakhalse laitana leiba ngamlaroi ibo chauna girigi taksilakpa aduda memsadu upai leitrei masana asumna hanglakpa asida sor sangna hondoklaga hairai phare isana khanglabati hairage taroko ai hairage nangi pabana hinglingai aikhoigi maningi pukri se labuk oina leirami matamdo nangi pabadi sahi kunthra khak subuta ngairi nanga nachankasu yamna pikli aikhoigi labukto laifam yamna kanba mafamni haina ahal singna hainai adubu nangi pabanadi kaya thawoiramdi matamdo aikhoigi
เผาเขาไปมาตำนี้ไอ้เนี่ยนั่นกี่ป่าบดมวยป่าบุ้งแล้วเข้าวิสิงกีให้ท่าปวดท่าเสียบลุยจะได้อะดอเราชิเข้าถึงไงมาพัมสาบะมายิงแล้วก็ลำเลยมาเตะกี้สักท่าขันเอาหุ่นลูให้น่ะมามังดงกีอจ้าไม่บะดูน่าให้รักปนิโกว่าพัมมาดูตุ่มทรงน่ะการีกีสักท่าหน่อยมีน่ะปังให้รักก็ท่าจะกระโจไล่พัมกันลิกายน่ะไอ้น่ะสุกุยน่ะเราชุกลิบเซ่กระชุดถึงเลยเด้การตะวันนี้พอบีเมื่อกี้ตำพัมทุกปะคราตำเลยก็เลยการจะเสร็จแล้วเข้าวิสิงโตไงเนี่ยมันนี่ไงโควิสิงทั้งระบบก้นโตปรูนั่งหลับก็ได้ไอ้เจ้าเล่ห์อีบูส่งน่ะหลายบุตรถวายว่าโว้ยตันสักขีบะอดุดาเมมซาน่ะมาสินุปาสิดีบ้างานระบบอันทุ่งนว่าใครตินเคล็ดไหลเคล็ดครับพวกนี้ส่งน่ะขันดูน่ะเลยโอเคดูบูมาคุยน่ะขังตะบกิวานีมาพัมมาสิดีไหลพัมตินพัมตุกิมาติกันบามาพัมนี่หมายบาคอยมูดีมาสิปุณมักอาศีหมายบาอามาอวยรบน่ะลอยน่ะขังงี้ส่งน่ะเราข่าวบาดูสูลอยสินดูน่ะนุ่งดังกีสักตกระบมาตุงตุมนักใครหิงอิสิขุลักปะตังโลเลยเนี่ยเทงระบมาตำนี้มาตำมาสิดาลำเลยมาเตอดอบุคีอวยกระโดดริบะลบพับอดุกีมาตายดาฮาวริบะตาเรียนปามบิอดุดาตับนาสาพงลักเลยลำเลยมาอาหัลอดุนาไฮอินาวชางสีน่ะเจมว่าอามาไฮเกมุนนาตาร์โกไอ้คุยเกสันนับพัมอริบะมาพัมมาสิดาทับกอามาปังทุกเกไฮระบดีไอ้คนกิสักทักอามาหานาตำบะไฮบสีมาไงตะกี้สันนรักละว่าพัมนี่ดงอาตบูงสีตำบะไว้บะมาหักนาไอ้คนกิสักทักมัตสูตำดนามาพัมมาสิดาสินทาปังบดีคอยยุมลำเลยมาไอ้คนเตลิปูมุสิตตะบันีอาดูนาใจบีใจเทียงขระปีเสียหายบบูอินาอชิงกิปุงนิงดาการีขันลีบาลำเลยมาอาหันอดูกีว่าพัมอดูลำเลยมาตรุอดูสุยาระดูนาใจบีใจเทียงขระปีเสียหายนาอมัตโตไว้นายานาเรสมนาตมโซหุยกียุมกีอควยบดาลำเลยมาเตะอดอเสียงบัตันจางายดูนาคอยจัดตุนเลยใครมาตามาสิดาตมโซดอมีกับทรกบัตันจาอวยรามีมาสิดามาหักนาปุงเกียตาลาจาโนไฮดูนาปุงเยียงขีมาสิดาปุงบารอมาไข่ตาบัตังไงรำขีมาสิดามาหักนาปุงสิดีบารอเฮเลดนากันดาสิดามาปาสุกันนะทงนึงเลยในตัวเสสมนะขันละกะมาหักมาปาลดปรับทรกเลยอดูกะมาคุยกิมันนึงรวมดาลักลามีอดูกะมาปานทุกคนหลวงกะมายุมดาสังกีให้ในตรกปตานุปิตเรขักจะกวยคุทิกตำดุนาเลยริบดออุรามีมาดูอุบดาให้ก็ได้แต่กินุปิสิงโนเน่สุกทิ้งระบบมาทำสิดาบัวจะหุยสารีบสิบะสมนะขันดุนายิงเล็กเลยดิไงตมโซตูลำเลยมาเตะอดุนาเขารักปะกุมลำเลยมาสิงอดุนาเลยดีบ้าอดมดาตับนาสังชินใครมาแต่มาสิดามีมซาอดุสูมีกับทุกลักขีมาดูดามาพูดไว้บนาเลยลำดับอดุดามาหักสูอิงกลามีมาสิดกิมีมซานานุปาอดุนาเฮงสิดากระได้ยังวัดสักคราบจานโนตอริสิบะสมนะขันดุนามีมซาสูมันนึงลมดัดทอรีมาแต่มาสิดามาพูดไว้บนาบุครีไว้กระโดดบ่ามาพับอดุดาสับจุงนะเลียบตัวนั้นเลยลำบาดูเมียมซานาโอเคมาดูได้เมียมซานามวยป่าบุ้งให้นักเก่าตัวน่ะมันอาจจะสังเชลีมาตามมาดูดาตมสุกสูญาณขังตาตาตัวน่ะให้กระโดดเลยมากระโดดบุกี้มาปานดาทุเรโนให้น่ะหันอีเมียมซานาไอ้เนี่ยมีกับทุลักปะดามวยป่าบุ้งดีเลยลำดีอดุดาจังนักมันดับดูดาปากตัวน่ะทุลักลีบันนี่ลาโอสังเกษมาสิดตมสุกน่ะโอ้ปาราเซสังเกษลสมนะหินดูมาอดุมเฮาใครเฮาจิตีนงสุมาปุ่งพานางาลีตมสุกสูมาซาสิงตุปลวรดูนามาปานดับพัมลีอดุกขันลีโลกิทับกสูลุสิเลหายิงนงจูทาดไม่ทานะบ่สิงอมตะสุเลตีอดุตีสิงทำพมโอยนะบ่สิงไกอมาหานาสาดบ่ยารอดอรีอดุตีกระไรตะกี้อุณตกสิแกอดุตีไอ้คุยเล็บมาปาลฮาวริบะตายละสียาลก็ตอรสินะเนี่ยโอ้ยเด้มาดูเนี่ยตอรก็เลยสมนักขันละกะตมสงนาเมมซาบุกอรีไฮเมมซาทางก็มุกตะปุถุระอุให้เมมซานะห้อยปุถุระเกสิเลเดทางให้ประตูอดูกริยานแกให้มันไม่บาบสิงเกยมาตัดสิงเกตอบันนี้
ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯃꯄꯥꯜꯒꯤ ꯇꯥꯌꯦꯜ ꯑꯁꯤ ꯌꯥꯜꯂꯒ ꯁꯥꯔꯒ ꯇꯧꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯅ ꯃꯁꯤꯒꯤ ꯇꯥꯌꯦꯜꯁꯤꯗꯤ ꯂꯥꯏꯔꯣꯏꯔꯕ ꯇꯥꯌꯦꯜꯅꯤ ꯃꯣꯏꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯔꯝꯃꯣꯏꯗ꯭ꯔꯣ ꯁꯤꯕꯣ ꯇꯣꯝꯆꯧꯅ ꯑꯁ ꯀꯔꯤꯒꯤ ꯂꯥꯏꯅꯣ ꯍꯥ ꯁꯦ ꯀꯥꯟꯗꯦꯁꯦ ꯑꯗꯨ ꯁꯔꯨꯛ ꯆꯠꯂꯣ ꯆꯥꯛꯇꯨꯝ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯦ ꯑꯗꯨꯒ ꯎꯖꯥꯎ ꯎꯔꯦꯜ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯌꯥꯟꯕ ꯍꯧꯔꯛꯄꯗ ꯂꯝꯂꯩ ꯃꯇꯦꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯏꯃ ꯑꯗꯨꯅ ꯑꯀꯤꯕ ꯐꯪꯗꯕ ꯁꯞꯇ꯭ꯔ ꯑꯃꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯖꯥꯎ ꯎꯔꯦꯜ ꯑꯁꯤꯕꯨ ꯌꯥꯟꯕꯗꯤ ꯅꯅꯥꯎ ꯑꯣꯏꯗꯤ ꯇꯝꯕ ꯑꯣꯏꯕ ꯑꯁꯤꯕꯨ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯖꯅꯤꯡꯉꯤꯗꯣ ꯂꯝꯂꯩꯃ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯂꯥꯛꯅꯒꯗꯕ ꯅꯠꯇꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤ ꯑꯣꯏꯅ ꯂꯧꯒꯗꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯂꯥꯛꯂꯣ ꯏꯅꯥꯎꯆꯥ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯆꯪꯂꯒ ꯂꯦꯝꯂꯩ ꯉꯥꯃꯨ ꯂꯩꯔꯧ ꯑꯣꯜꯂꯒ ꯇꯝꯕ ꯑꯣꯏꯕ ꯑꯁꯤꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯃꯥꯕꯨ ꯌꯥꯏꯕꯤ ꯂꯧꯔꯁꯤ ꯑꯁꯨꯝꯅ ꯂꯦꯝꯂꯩꯕ ꯇꯔꯦꯠ ꯑꯗꯨ ꯉꯥꯃꯨ ꯂꯩꯔꯧ ꯑꯣꯟꯗꯨꯅ ꯂꯧꯕꯨꯛ ꯃꯄꯥꯜ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯏꯕꯣꯆꯧꯁꯨ ꯎ ꯌꯥꯟꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯎꯁꯤꯁꯨ ꯇꯨꯔꯕꯅꯤꯅ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯒ ꯎ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯅ ꯀꯣꯟꯅ ꯆꯥꯛ ꯇꯣꯛꯂꯒ ꯑꯣꯏꯅ ꯍꯤꯔꯒꯦ ꯑꯁꯨꯝꯅ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛ ꯃꯄꯥꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯂꯝꯂꯩꯃ ꯇꯔꯦꯠꯅ ꯑꯣꯟꯈꯤꯕ ꯂꯦꯝꯂꯩ ꯉꯥꯃꯨ ꯂꯩꯔꯧꯁꯤꯡ ꯑꯗꯨ ꯎꯔꯦ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯉꯥꯃꯨ ꯂꯩꯔꯧ ꯑꯀꯪꯕ ꯑꯃ ꯇꯣꯝꯆꯧꯅ ꯈꯨꯟꯒꯠꯂꯒ ꯌꯦꯡꯉꯤ ꯃꯁꯤꯗ ꯇꯣꯝꯆꯧꯅ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯉꯥꯃꯨ ꯂꯩꯔꯧꯅꯤꯅꯦ ꯀꯅꯥꯅꯕꯨ ꯄꯨꯔꯛꯂꯤꯕ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯨꯏꯅꯒ ꯆꯤꯛꯂꯛꯂꯤ ꯖꯥꯠꯂꯅꯦ ꯃꯅꯥꯁꯨ ꯄꯥꯜꯂꯤꯅꯦ ꯍꯥꯏꯁ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯩ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯉꯥꯃꯨ ꯑꯗꯨ ꯊꯥꯗꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯃꯦꯝꯆꯥꯗ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯍꯨꯏꯅꯒ ꯆꯦꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯗ ꯌꯥꯔꯁꯦ ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯣꯊꯥꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯤ ꯇꯣꯝꯆꯧꯗꯨ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯆꯧꯒꯤ ꯃꯕꯨꯛ ꯑꯗꯨ ꯌꯥꯝꯅ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯝꯆꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡꯁꯨ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯔꯣ ꯂꯥꯛꯑꯣ ꯇꯣꯝꯆꯧꯅ ꯃꯦꯝꯆꯥ ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯨꯛꯁꯤ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯆꯠꯂꯣ ꯅꯪ ꯆꯥꯊꯣꯛꯆꯔꯨꯔꯣ ꯃꯦꯝꯆꯥꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯆꯥꯊꯣꯛꯁꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯣꯝꯆꯧꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯦꯝꯆꯥꯗꯨ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯜꯂꯦ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯆꯧꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯁꯥꯊꯤꯅ ꯀꯟꯈꯠꯂꯒ ꯂꯩꯔꯝꯈꯤ ꯇꯣꯝꯆꯧ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯍꯩꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯍꯥꯏ ꯃꯦꯝꯆꯥ ꯍꯥꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯇꯣꯝꯆꯧꯅ ꯍꯣꯕꯦ ꯍꯣꯕꯦ ꯄꯥꯈꯠꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯦꯝꯆꯥꯁꯨ ꯇꯥꯔꯗꯨꯅ ꯆꯦꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯈꯨꯗꯛꯇꯨꯗ ꯆꯦꯟꯗꯨꯅ ꯑꯃꯥꯏꯕ ꯐꯛꯆꯥꯎꯕꯨ ꯀꯧꯔꯨꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁ ꯃꯥꯒꯤꯁꯤꯗꯤ ꯂꯨꯒꯗꯧꯔꯤꯗ ꯏꯕꯦꯝꯃ ꯂꯥꯏꯑꯣ ꯇꯤꯜꯂꯣꯛꯄ ꯌꯥꯎꯔꯦꯅꯦꯍꯦ ꯆꯕꯥꯜ ꯑꯃꯨꯛꯇ ꯊꯥꯗꯣꯛꯂꯒ ꯌꯦꯡꯁꯤ ꯆꯥꯛ ꯆꯗꯨꯝ 8 ꯌꯦꯔꯨꯝ ꯑꯍꯥꯝꯕ 8 ꯎꯆꯥꯟ ꯃꯩꯔꯥ ꯃꯤꯀ꯭ꯔꯨꯞ ꯍꯩꯔꯝ 8 ꯂꯩꯔꯝ 8 ꯁꯨꯅ ꯁꯦꯝꯃꯨ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯔꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯇꯥꯏꯅꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤꯗꯤ ꯇꯥꯕ ꯎꯈꯤꯗꯦ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯩ ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯪꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯇꯞꯅ ꯇꯞꯅ ꯐꯔꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯃꯦꯝꯆꯥ ꯃꯁꯤꯗ ꯃꯦꯝꯆꯥꯅ ꯈꯨꯔꯥ ꯑꯋꯥꯃꯜ ꯈꯔ ꯄꯥꯏꯕꯤꯈꯣ ꯍꯥꯏꯅ ꯁꯦꯟ ꯈꯔ ꯄꯤꯈꯤ ꯑꯗꯨꯕꯨ ꯐꯛꯆꯥꯎꯅ ꯌꯥꯔꯦꯗ ꯑꯗꯣ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯈꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯇꯣꯝꯆꯧ ꯃꯁꯥ ꯃꯊꯟꯇ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯏꯕꯣꯆꯧꯅ ꯑꯗꯨꯗꯒꯤ ꯀꯝꯗꯧꯈ꯭ꯔꯒꯦ ꯏꯃꯥ ꯃꯁꯤꯗ ꯃꯦꯝꯆꯥꯅ ꯑꯗꯨꯗꯒꯤ
ꯅꯄꯥꯕꯨꯡꯒꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯄ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯁꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯡ ꯃꯌꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯁꯤꯡ ꯈꯥꯏꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯦꯝꯆꯥꯅ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯃꯁꯤꯗꯤ ꯑꯃꯥꯏꯕ ꯐꯛꯆꯥꯎꯗꯨ ꯍꯌꯦꯡꯃꯛ ꯀꯧꯗꯨꯅ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯐꯛꯆꯥꯎꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯟꯅꯗꯨꯅ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯊꯧ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯂꯥꯇꯣꯟ ꯑꯃꯗ ꯌꯥꯏꯉꯪ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯒꯤ ꯍꯥꯃꯨꯛ ꯑꯃꯗꯤ ꯌꯦꯟꯒꯤ ꯃꯉꯛ ꯑꯃ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯂꯥꯏꯗꯤ ꯑꯃꯒ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛ ꯃꯄꯥꯜ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯒ ꯏꯕꯣꯆꯧꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯏꯃꯥ? ꯃꯦꯝꯆꯥꯅ ꯐꯔꯦ, ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯑꯣꯖꯥ ꯐꯛꯆꯥꯎꯗꯣ ꯀꯧꯔꯨꯔꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯁꯨ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯕꯣꯆꯧ ꯉꯟꯇꯥ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯊꯣꯔꯛꯂꯤ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯦ, ꯁꯦ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯃꯦꯝꯆꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯍꯧꯔꯦ꯫ ꯃꯇꯝꯁꯤ ꯐꯅ ꯑꯗꯨꯝ ꯉꯜꯂꯤ, ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯍꯣꯡꯉꯨ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯃꯉꯣꯟꯗ ꯂꯨꯅ ꯌꯦꯡꯂꯝꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤꯗ ꯏꯕꯣꯆꯧꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯍꯧꯔꯤꯕ ꯂꯦꯡꯗꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯐꯤꯉꯧ ꯁꯦꯠꯄ ꯑꯃ ꯂꯩꯁꯤꯟꯈꯤꯕꯒꯨꯝ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯈꯤ꯫ ꯃꯁꯤꯗ ꯏꯕꯣꯆꯧꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯖꯥꯠꯂꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤ ꯃꯄꯥꯜ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯇꯔꯦꯜ ꯑꯗꯨꯗ ꯅꯨꯄꯤ 8 ꯃꯈꯣꯡ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯕ ꯑꯗꯨ ꯎꯈꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯕꯣꯆꯧꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥ ꯃꯦꯝꯆꯥꯕꯨ ꯄꯥꯈꯠꯅ ꯀꯧꯔꯤ꯫ ꯏꯃꯥ, ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯣ, ꯁꯦ ꯍꯧꯒꯠꯂꯣ ꯏꯃꯥ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯕꯗꯒꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯏꯕꯣꯆꯧꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯏꯕꯣꯆꯧꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯝꯆꯥꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯊꯣꯔꯛꯄꯒ ꯑꯃꯥꯏꯕ ꯐꯛꯆꯥꯎꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯨꯔꯦ꯫ ꯑꯃꯥꯏꯕ ꯐꯛꯆꯥꯎꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯃꯦꯝꯆꯥ, ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯅ ꯂꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧ ꯑꯗꯨ ꯅꯨꯡꯊꯤꯜꯗ ꯇꯧꯔꯨꯕꯒꯤꯅꯤ꯫ ꯃꯌꯦꯛꯀꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯃꯟꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯋꯥꯗꯣ ꯀꯨꯏꯅ ꯆꯠꯇ꯭ꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯂꯥꯏꯗꯣ ꯈꯣꯏꯔꯝꯂꯁꯤꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯐꯛꯆꯥꯎꯅ ꯍꯥꯏꯔꯝꯕ ꯃꯇꯝ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯐꯛꯆꯥꯎꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯐꯛꯆꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯦꯝꯆꯥ, ꯌꯥꯝ ꯈꯔ ꯄꯨꯊꯣꯔꯛꯎ, ꯌꯥꯡꯀꯣꯛ ꯑꯃꯗ ꯌꯥꯝ ꯑꯗꯨꯅ ꯇꯣꯠꯂꯒ ꯃꯤꯇꯝ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯥꯡꯒꯣꯜ ꯑꯃꯁꯨ ꯌꯥꯎꯔꯛꯎ꯫ ꯑꯗꯨꯅ ꯌꯥꯝ ꯈꯔꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃꯒ ꯇꯥꯔꯦꯜ ꯄꯨꯡꯐꯥꯏ ꯂꯩ ꯑꯉꯧꯕ ꯃꯆꯨ ꯑꯃ ꯁꯦꯝ ꯁꯥꯔꯣ, ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯀꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯥꯡꯂꯕ ꯃꯇꯨꯡ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯐꯛꯆꯥꯎꯅ ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯋꯦꯗꯅ, ꯑꯩꯅ ꯄꯣꯔꯛꯄ ꯈꯥꯎ ꯑꯗꯨꯗ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯌꯥꯎꯍꯧꯕꯅꯤ, ꯃꯗꯨ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ꯫ ꯃꯁꯤꯗ ꯏꯕꯣꯆꯧꯅ ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯂꯧꯖꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯈꯥꯎꯗꯒꯤ ꯆꯐꯨ ꯑꯗꯨ ꯂꯧꯔꯒ ꯌꯦꯅꯈꯥꯔꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯌꯦꯅꯈꯥꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ
imung aduda mi satpagi makhol tarai adubu kiba yade khanna ibo chaudu prap laktuna sapu adu amaiba phakchau gi makhutta pirare asumna amaiba phakchauna sapu aduda yam aduna saba mitam adu haptuna akanba laison ama solakpada maikhu oi maniloi toba ama pairaktuna sapu adugi manungda sangkhre asumna sapu adu phumjin khibadagi makhatana karisu tawraktana nungaina engna sakna laikhi wari asi matang asta loijare wari asida soikhiba lamkhiba wahai wata kaya yaurabasu tabi ribasingna hukchal sauna ngakpigani